Toronglaubi bom attack amadi Gelmongi CRPF mihat ki akanba ihau marakta hayengi numit asida Cheiraoba kumhai pangthoknaba sem sabage mami chawna tari kumhai asigi mangoinana ngasi ayuktagi hauduna miyamna khwairambani ma kaithel yauna maroiba mafam kayagi kaithel sing the pot lainakhe adubu mahausagum Cheiraoba gi pot lainabagi changdi yamna hanthari maroina Cheiraoba numit asida mathel lukoi kaya langnabagi damak matamgi manamasing haira amadi Draba yadraba hairang lairang na chingbasing lainakhe marak asida miyamgi irang laksinaba haiduna laingak asina thamlakliba curfew gi matam pongkharagi oina komthoklingai macham asida miyamna chana thaknaba yauna tangai fadaba potlamsing laisinbagi mamisu chawna tari loina nalalol itik tawriba singnasu potchai yolhaunaba hotnari amaromda khwairambani ma kaithelda Cheiraobagi potlam chairam leiba lakliba miyamnasu lamdamasigi chahi haubada misi minana taramna okpagum tawriba asi nungaitaba poi Tawdaba yadaba laigi thauram tawduna laibaki damak thawai thakraba pikliba angang ani amadi atai athauba athaubi singi mafamda mairakat kani loinana miyamna thengnariba awaba pumba koknaba paliba laingakna mating thokna thabak tawhanningbagi apamba thamnarakli amaromda kuki militant singna Toronglaubi bom kapsinduna angang ani hatkhiba apokpibuna sokhankhiba loinana penraba miyamgi khongjangda CRPF na micha mahum nongmaina kaptuna hatkibagi thaudok aduna maram oiraga hayeng pangthokadawriba Cheiraobagi thauram asida awabagi mami amadi tagadawri